hꯧꯖꯤꯛ ꯂꯥꯏꯕ ꯑꯣꯏꯔꯦ ꯃꯤ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤ ꯃꯤ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤ ꯃꯤ ꯀꯅꯥꯝ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯣꯔꯦꯟ ꯊꯦꯡꯉꯛꯑꯀꯥꯟꯗ ꯌꯦꯡꯕꯤꯒꯗꯕ ꯃꯌꯥꯝꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯃꯃꯥꯡꯗꯒꯤ ꯂꯩꯔꯝꯕ ꯄꯣꯠꯅꯤ ꯁꯤꯁꯦ ꯑꯩꯅ ꯈꯪꯗꯕ ꯉꯁꯥꯏꯒꯤ ꯂꯥꯏꯐ ꯇꯧꯔꯤꯉꯩꯗꯀꯣ ꯕ꯭ꯔꯗꯔ ꯃꯌꯥꯝ ꯑꯃ ꯁꯤꯁꯇꯔ ꯃꯌꯥꯝ ꯑꯃꯅ ꯃꯣꯅꯤꯇꯔꯤ ꯍꯦꯜꯞ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯍꯥꯟꯈꯩ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯌꯦꯡꯒꯗꯕꯅꯣ ꯁꯨꯡꯈꯪ ꯈꯪꯗꯕ ꯑꯗꯣ ꯅꯍꯥꯟ ꯊꯦꯡꯅꯔꯛꯄꯅꯦ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯀꯗꯥꯏꯗꯅꯣꯅꯦ ꯅꯍꯥꯟꯗ ꯊꯦꯡꯅꯔꯝꯃꯕꯅꯤ ꯀꯗꯥꯏ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ ꯊꯤꯔꯛꯈꯤꯒꯦ ꯃꯤ ꯑꯃ ꯂꯥꯏꯚ ꯑꯣꯏꯔꯦ ꯀꯅꯥꯅꯣ ꯑꯗꯣ ꯉꯥꯏꯔꯥꯒꯤ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯇꯝꯗꯗꯤ ꯂꯥꯏꯚꯁꯨ ꯌꯥꯝ ꯇꯧꯋꯤ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯦ ꯉꯥꯏꯔꯥꯒꯤ ꯃꯇꯝꯗꯗꯤ ꯑꯝꯇ ꯇꯧꯔꯛꯇꯦꯅ ꯍꯥꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯗ ꯑꯗꯨ ꯉꯥꯏꯔꯥꯒꯤ ꯃꯇꯝꯒꯤ ꯋꯥꯗꯤ ꯑꯅꯤ ꯁꯨꯖꯜꯂꯛꯄꯒꯤꯅꯦꯕ ꯑꯅꯤꯃꯛ ꯁꯦꯟꯅꯕꯁꯦ ꯄꯨꯔꯥ ꯑꯉꯥꯡ ꯁꯦꯟꯅꯕꯁꯦ ꯌꯥꯝ ꯋꯥꯕ ꯊꯕꯛ ꯑꯣꯏ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯃꯈꯨꯠ ꯈꯨꯂꯦꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯍꯥꯏ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏ ꯆꯥꯎꯔꯝꯃꯦ ꯕ꯭ꯔꯣ ꯑꯉꯥꯡꯁꯦ ꯉꯥꯏꯔꯥꯁꯨ ꯂꯦꯞꯄ ꯈꯔ ꯍꯩꯔꯛꯑꯦ ꯂꯦꯞꯄ ꯈꯔ ꯍꯩꯔꯛꯑꯦ ꯃꯥꯁꯦ ꯑꯗꯨ ꯃꯈꯨꯠꯇꯤ ꯂꯣꯏꯔꯦ ꯂꯦꯡꯕꯗ ꯈꯨꯠꯂꯦꯡ ꯑꯃꯅꯦꯕ ꯀꯗꯥꯏ ꯆꯠꯐꯝ ꯈꯪꯗ꯭ꯔꯤ ꯅꯍꯥꯟꯗ ꯑꯩꯅ ꯊꯦꯡꯅꯈ꯭ꯔꯕꯅꯦꯕ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇꯨꯗꯤꯑꯣꯗ ꯍꯥꯏ ꯍꯥꯏꯌꯣ ꯑꯗꯨꯒ ꯉꯥꯏꯔꯥꯗꯤ ꯁꯝꯁꯦ ꯄꯥꯍꯧꯗꯦ ꯆꯤꯡꯈꯩꯉꯥꯟꯕꯤꯅ ꯍꯦꯜꯂꯦꯕ ꯁꯝ ꯍꯧꯕꯁꯦ ꯑꯩ ꯃꯃꯤꯡꯁꯤꯡꯗꯣ ꯑꯝꯇ ꯍꯥꯟꯅ ꯄꯥꯊꯣꯛꯑꯒꯦ ꯃꯃꯤꯡꯈꯩꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯪꯗꯦ ꯃꯦꯝꯕꯔꯁꯤꯞ ꯁꯤꯗ ꯁꯨꯄꯔ ꯆꯦꯠ ꯌꯣꯔ ꯁꯨꯄꯔ ꯆꯦꯠ ꯑꯦꯟ ꯁ꯭ꯇꯤꯀꯔ ꯑꯦꯛꯇꯤꯚꯤꯇꯤꯅ ꯍꯥꯏꯔꯒꯀꯣ ꯑꯩ ꯃꯃꯤꯡꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯎꯠꯂꯛꯀꯦ ꯁꯤꯗꯩꯁꯤꯗ ꯉꯥꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝꯒꯤ ꯃꯃꯤꯡꯁꯤꯡꯁꯦ ꯎꯕ꯭ꯔꯣ ꯁꯤꯗꯩꯁꯤꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯎꯄꯦꯟꯗ꯭ꯔꯥꯅ ꯂꯩꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯕ꯭ꯔꯗꯔ ꯆꯦꯇꯟꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯉꯍꯥꯟꯈꯩ ꯑꯩ ꯎꯗꯤ ꯎꯈ꯭ꯔꯒꯀꯣ ꯀꯥꯏꯗ ꯀꯅꯥ ꯊꯥꯔꯛꯈꯤꯕꯅꯣꯁꯦ ꯈꯪꯗꯦꯕ ꯑꯁꯤꯗ ꯗꯤꯁꯀꯥꯎꯟ ꯁ꯭ꯇꯣꯔꯅ ꯍꯥꯏꯕ ꯑꯃꯅꯁꯨ ꯇꯧꯕꯤꯔꯝꯃꯦ ꯁꯥꯎꯠ ꯑꯥꯎꯠ ꯇꯨ ꯗꯤꯁꯀꯥꯎꯟ ꯁ꯭ꯇꯣꯔ ꯑꯗꯒꯤꯗꯤ ꯀꯣꯠ 6 ꯒ꯭ꯂꯤꯆꯔ ꯑꯗꯩꯗꯤ ꯄꯥꯝꯃꯩ ꯈꯨꯃꯟꯆꯥꯀꯣ ꯄꯥꯃꯦꯜ ꯍꯥꯏꯕ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯤ ꯇꯤꯞ ꯈꯔ ꯌꯥꯎꯍꯟꯁꯤ ꯕ꯭ꯔꯗꯔ ꯍꯥꯏ ꯃꯥꯏꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯃꯥꯜꯂꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯍꯟꯕꯐꯥꯎ ꯀꯥꯎꯍꯧꯔꯦꯕ ꯁꯤ ꯃꯇꯝ ꯊꯥꯏꯅꯒꯤꯅꯦ ꯑꯗꯣ ꯊꯥꯏꯅꯒꯤ ꯑꯛꯁ ꯏꯖꯤ ꯀꯣꯏꯁꯟ ꯑꯅ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗꯅꯦ ꯃꯊꯪꯗ ꯁꯣꯅꯥꯂꯤ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯏꯔꯨꯡꯕꯝ ꯑꯃꯔꯖꯤꯠ ꯊꯦꯡꯀ꯭ꯌꯨ ꯑꯁ ꯂꯨꯄꯥ ꯆꯥꯝꯃꯅꯦꯕ ꯉꯍꯥꯟꯈꯩ ꯁꯤ ꯁꯨꯡꯎ ꯎꯍꯧꯗꯦ ꯍꯥꯏꯕ ꯑꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯉꯍꯥꯟꯈꯩ ꯑꯩꯅ ꯃꯤꯡꯁꯦ ꯑꯝꯇ ꯎꯍꯧꯗꯕ ꯁꯥꯎꯠ ꯑꯥꯎꯠꯁꯨ ꯑꯝꯇ ꯇꯧꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯊꯪꯗ ꯃꯦꯝꯇꯣꯟ ꯂꯥꯏꯁ꯭ꯔꯝ ꯊꯦꯡꯀ꯭ꯌꯨ ꯃꯦꯝꯇꯣꯟ ꯂꯥꯏꯁ꯭ꯔꯝ ꯍꯟꯖꯟ ꯇꯧꯕꯤꯔꯝꯃꯦ ꯑꯩꯁꯤ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯍꯥꯟꯅ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯈꯣꯝꯗ꯭ꯔꯥꯝ ꯄꯦꯝꯆꯟꯗ꯭ꯔ ꯊꯦꯡꯀ꯭ꯌꯨ ꯔꯥꯖ ꯃꯣꯏꯔꯥꯡꯊꯦꯝ ꯑꯗꯩꯗꯤ ꯈꯥꯒꯦꯝꯕꯝ ꯕ꯭ꯂꯣꯛꯁ ꯈꯥꯒꯦꯝꯕꯝ ꯕ꯭ꯂꯣꯛꯁꯦ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯕꯅꯦ ꯃꯈꯣꯏꯁꯦ ꯑꯗꯣ ꯃꯥꯅ ꯊꯥꯏꯅ ꯂꯨꯄꯥ ꯆꯥꯝꯃ ꯀꯩꯅꯣ ꯇꯧꯔꯛꯑꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯑꯥꯏ ꯑꯦꯝ ꯌꯣꯔ ꯕꯤꯛ ꯐ꯭ꯔꯦꯟ ꯇꯥꯃꯣꯆꯧꯗꯒꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯒ ꯑꯩꯒꯤꯁꯨ ꯕ꯭ꯂꯣꯒꯤꯡ ꯆꯦꯅꯦꯜ ꯁ꯭ꯇꯥꯔꯠ ꯇꯧꯖꯒꯦ ꯈꯜꯂꯤ ꯍꯥꯏ ꯃꯈꯣꯏꯒꯤꯁꯨꯀꯣ ꯃꯌꯥꯝ ꯕ꯭ꯂꯣꯒꯤꯡ ꯆꯦꯅꯦꯜ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯕꯅꯦꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯄꯅꯦ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕ ꯂꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯣ ꯈꯥꯒꯦꯝꯕꯝ ꯕ꯭ꯂꯣꯛꯁ ꯍꯥꯏꯔꯒ ꯂꯩꯕꯅꯦꯕ ꯃꯣꯏꯁꯦ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩ ꯃꯊꯪ ꯀꯃꯦꯟꯁꯤꯡꯁꯨ ꯄꯥꯔꯛꯀꯦ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯑꯝꯇꯪ ꯄꯥꯊꯣꯛꯈꯤꯒꯦ ꯍꯥꯟꯅ ꯊꯥꯔꯝꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯝꯇ ꯎꯍꯧꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯃꯀꯨꯠꯆꯨꯡ ꯂꯣꯡꯃꯩ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯗꯣꯔꯦꯗꯣ ꯃꯀꯨꯠꯆꯨꯡ ꯂꯣꯡꯃꯩꯅ ꯍꯥꯏ ꯇꯥꯃꯣꯆꯧ ꯕꯤꯛ ꯐꯦꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯈꯨꯃꯟꯂꯦꯝꯕ ꯈꯨꯃꯟꯊꯦꯝ ꯍꯥꯏꯕꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯨꯄꯔ ꯆꯦꯠ ꯇꯧꯕꯤꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯌꯦ ꯀꯁꯥꯔ ꯀꯄꯜ ꯗꯗꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡ ꯁꯦꯟꯅꯔꯤ ꯑꯉꯥꯡ ꯁꯦꯟꯅꯕꯩ ꯊꯕꯛ ꯍꯧꯖꯤꯛ ꯀꯟꯅ ꯑꯗꯨ ꯇꯧꯔꯤ ꯑꯗꯩ ꯃꯊꯪ ꯄꯥꯔꯛꯀꯦꯀꯣ ꯑꯗꯒꯤ ꯏꯅꯝꯃꯁꯨ ꯂꯣꯏ ꯆꯥꯛ ꯊꯣꯡꯍꯧꯔꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣই ꯄꯨꯟꯅ ꯂꯩꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯝ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯑꯩ ꯑꯃꯨꯛ ꯊꯕꯛ ꯆꯠꯂꯅꯤꯕꯀꯣ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯥꯕꯒꯤ ꯑꯗꯨꯅ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯟꯅꯔꯅꯤ ꯇꯧꯔꯤꯁꯨ ꯃꯇꯦꯡ ꯉꯥꯛ ꯉꯥꯏꯔꯦꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯗꯣꯏꯅꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯑꯗꯒꯤ ꯃꯦꯃꯣꯔꯤ ꯃꯥꯏꯕꯝ ꯍꯥꯏ ꯇꯥꯃꯣꯆꯧ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯥꯔ ꯀꯦ ꯕꯤꯟꯗꯥ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏ ꯇꯨ
ꯈꯨꯆꯣꯝ ꯇꯧꯔꯕꯅꯤ ꯃꯥꯗꯤ ꯀꯔꯤ ꯑꯩꯅ ꯀꯨꯏꯅ ꯂꯥꯏꯚ ꯇꯧꯕꯁꯦ ꯇꯧꯗꯕꯤ ꯃꯆꯥ ꯊꯣꯏꯕꯤ ꯉꯥꯏꯔ ꯍꯥꯏꯔꯦꯗꯣ ꯃꯆꯥ ꯊꯣꯏꯕꯤ ꯉꯥꯏꯔ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯗꯗꯥ ꯍꯥꯏ ꯑꯕꯤ ꯀꯥꯃꯩꯅ ꯑꯩꯁꯦ ꯏꯟꯖꯤꯅꯤꯌꯔꯅꯦ ꯀꯣ ꯄꯄꯥꯗꯤ ꯏꯟꯖꯤꯅꯤꯌꯔꯅꯤꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯨꯄꯔ ꯆꯦꯠ ꯊꯥꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯊꯦꯡꯉꯕꯁꯨ ꯊꯦꯡꯉ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯟꯅ ꯎꯔꯝꯃꯗꯤ ꯁꯤꯁꯦ ꯍꯥꯟꯅꯅ ꯂꯣꯏꯅꯃꯛ ꯊꯥꯏꯅ ꯊꯥꯔꯛꯑꯝꯕ ꯃꯌꯥꯝꯅꯦꯕ ꯍꯟꯗꯛꯇꯪ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯨꯄꯔ ꯃꯣꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯔ ꯂꯥꯛꯑꯦꯕ membershipꯀꯤ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯦ ꯑꯗꯨ ꯇꯧꯕ ꯌꯥꯔꯦꯅꯀꯣ membership ꯍꯥꯏꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯣꯏꯅ ꯐꯤꯆꯔꯁ ꯈꯔ ꯄꯤꯔꯤꯕ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕꯤꯌꯣꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯩꯁꯨꯀꯣ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯇꯧꯕꯗ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯌꯥꯝ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯁꯥꯈꯤꯗꯕ ꯁꯤ ꯄꯤꯛꯏꯉꯩꯒꯤꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯑꯁ ꯃꯥ ꯄꯤꯛꯏꯉꯩꯗꯗꯤ ꯀꯔꯤꯝ ꯇꯧ ꯉꯝꯗꯦꯕ ꯇꯧꯔꯤꯌꯣ ꯃꯇꯤꯛ ꯉꯥꯛꯇꯁꯤ ꯇꯧꯔꯤꯌꯣ ꯇꯧꯔꯤꯌꯣ ꯀꯩꯗꯧꯔꯤꯅꯣ ꯑꯗꯨ ꯁꯦ ꯇꯥꯗꯤꯡ ꯗꯤꯡ ꯇꯧꯔꯁꯦ ꯇꯥꯗꯤꯡ ꯍꯩꯔꯕꯅꯤ ꯑꯗꯨ ꯇꯥꯗꯤꯡ ꯗꯤꯡ ꯇꯥꯗꯤꯡ ꯗꯤꯡ ꯇꯥꯗꯤꯡ ꯗꯤꯡ ꯇꯥꯗꯤꯡ ꯗꯤꯡ ꯌꯥꯝ ꯍꯩꯌꯦꯀꯣ ꯉꯥꯏꯔꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯆꯤꯆꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯉꯥꯏꯔꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯥꯏꯌꯣ ꯊꯦꯡꯛ ꯌꯨ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗ ꯀꯅꯥ ꯎꯒꯦ ꯌꯦꯡꯉꯨ ꯉꯥꯏꯔꯥ ꯎꯕ꯭ꯔꯣ ꯁꯤꯗ ꯏꯅꯝꯕꯦꯝ ꯑꯝꯇ ꯌꯦꯡꯖꯒꯦ ꯊꯝꯃꯗꯣ ꯃꯥ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯣ ꯑꯩ ꯁꯤ ꯇꯧꯔꯤꯕ ꯀꯥꯁꯤꯅ ꯃꯈꯥꯗꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯃꯊꯛꯇꯅꯦꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯄꯨꯔ ꯆꯠꯄꯗꯤ ꯌꯥꯏ ꯑꯗꯣ ꯅꯦꯠꯋꯥꯛꯇꯤ ꯐꯪꯉꯔꯣꯏꯕ ꯑꯗꯨꯅ ꯌꯥꯗꯦ ꯃꯥ ꯁꯤꯗ ꯂꯥꯛꯑꯒꯗꯤ ꯍꯥꯄꯛꯀꯦ ꯑꯕꯦꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯕꯦꯝꯃꯁꯨ ꯂꯥꯛꯑ ꯃꯥꯜꯂꯦ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯃꯥ ꯗꯧꯗꯣꯒ ꯀꯣꯀꯣꯏ ꯆꯠꯈ꯭ꯔꯤꯅꯦꯕ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯣꯀꯣꯏ ꯆꯠ ꯂꯩꯔꯦꯕ ꯁꯤꯅ ꯗꯧꯗꯣꯒ ꯁꯥꯎꯅꯔ ꯂꯥꯛꯑꯦ ꯆꯤꯆꯦ ꯂꯩ ꯆꯤꯆꯦ ꯍꯜꯂꯛꯏ ꯃꯈꯣꯟ ꯇꯥꯕꯩ ꯃꯥ ꯂꯩꯊꯣꯛꯑ ꯌꯦꯡꯉꯤꯁꯦ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯧꯔꯔꯣꯏꯒꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯂꯥꯏꯚ ꯇꯧꯔꯛꯄꯗ ꯊꯥꯔꯛꯄ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯩꯅ ꯃꯌꯥꯝꯗꯁꯨ ꯈꯪꯅꯕꯅ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯔꯛꯄꯅꯤ ꯑꯩ ꯑꯝꯇ ꯇꯧꯍꯧꯗꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯉꯥꯏꯔꯥꯒꯤ ꯃꯇꯝꯗꯅ ꯆꯤꯡꯈꯩꯉꯥꯟꯕꯤ ꯃꯇꯝꯗꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯇꯧꯋꯦ ꯉꯥꯏꯔꯥꯒꯤ ꯃꯇꯝꯗꯅ ꯇꯧꯗꯦ ꯍꯥꯏꯕꯗꯨꯁꯨ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯅꯤꯡꯕ ꯑꯗꯨꯒ ꯑꯃꯅ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯅꯍꯥꯟ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯀꯥꯟ ꯇꯦꯂꯪꯀꯥ ꯄꯥꯏꯕ ꯀꯥꯟꯗ ꯂꯪꯁꯦ ꯈꯨꯠꯅ ꯊꯥꯗꯠꯄ ꯉꯝꯗꯕ ꯂꯪ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨꯒ ꯌꯥꯝꯁꯨ ꯊꯧꯕ ꯑꯩꯒꯤ ꯀꯥꯔꯒꯤ ꯁꯥꯏꯠ ꯃꯤꯔꯔꯗꯣ ꯂꯦꯜꯂꯒ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛꯁꯤꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯏꯅꯕ ꯇꯦꯂꯪꯀꯥꯗꯨꯅꯁꯨ ꯂꯦꯟꯕ ꯌꯥꯔꯣꯏꯕ ꯇꯦꯂꯪꯀꯥꯒꯤ ꯂꯪꯗꯨꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯪꯗꯨꯗꯤꯀꯣ ꯁꯤꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯇꯠꯀꯅꯤ ꯑꯗꯨꯒꯨꯝꯕꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯝꯕꯒ ꯍꯥꯏꯔꯝꯒꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯏꯅꯝꯃ ꯎꯗ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣꯗꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯃꯥ ꯑꯗꯣ ꯂꯥꯏꯐ ꯑꯣꯏꯅ ꯇꯧꯕꯁꯤꯗꯗꯤ ꯃꯥ ꯄꯥꯡ ꯌꯥꯎꯗꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯂꯥꯏꯐ ꯇꯧꯕꯁꯦ ꯅꯨꯡꯗꯥꯡꯗꯅ ꯍꯦꯟꯅ ꯀꯣꯝꯃꯦꯕ ꯑꯗꯨꯅ ꯅꯨꯡꯗꯥꯡꯗ ꯇꯧꯔꯛꯀꯦ ꯈꯔ ꯇꯣꯏꯅ ꯇꯧꯅꯕꯁꯨ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯁꯤ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯃꯆꯦ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯆꯦꯁꯦ ꯀꯩꯅꯣꯒ ꯗꯧꯗꯧꯒ ꯀꯣꯀꯣꯏ ꯆꯠꯈ꯭ꯔꯦ ꯗꯧꯗꯧ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯣꯀꯣꯏ ꯗꯧꯗꯧ ꯀꯣꯀꯣꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯗꯧꯗꯧꯒ ꯆꯠꯈ꯭ꯔꯦ ꯇꯥꯃꯣꯆꯧ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯏꯀꯥ ꯀꯥꯗ꯭ꯔꯤꯁꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯍꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯤꯁꯦ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯇꯕꯅ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯀꯟꯇꯦꯟꯁꯦ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯁꯦꯝꯕ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯗ꯭ꯔꯃꯥꯒꯨꯝꯕ ꯑꯦꯛꯇꯤꯡꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨ ꯑꯩꯅ ꯇꯧꯗꯕꯅꯤꯅ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯁꯨꯝ ꯗꯥꯏꯔꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯦꯝꯕꯅꯤꯅꯀꯣ ꯑꯩ ꯀꯩꯁꯨ ꯆꯦꯟꯖ ꯇꯧꯕ ꯉꯝꯗꯕ ꯑꯗꯣ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡ ꯀꯣꯏꯕꯒꯨꯝꯕ ꯆꯠꯂꯀꯥꯟꯗ ꯑꯗꯨꯋꯥꯏꯗ ꯍꯦꯟꯒꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯀꯥꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗ ꯑꯗꯨꯝ ꯅꯝꯕꯅꯤꯅ ꯑꯗꯨꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯗꯦ ꯍꯥꯏꯅ ꯂꯧꯔꯝꯒꯅꯤ ꯑꯗꯨꯅ ꯃꯥꯜꯂꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯒꯠꯇꯕꯁꯦ ꯃꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯟꯒꯠꯇꯕꯁꯤꯗꯀꯣ ꯑꯩꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯅꯤꯕ ꯈꯜꯂꯝꯗꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯀꯣ 1 ꯂꯥꯛ ꯌꯧꯍꯟꯕꯤꯕꯁꯤꯕꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅꯤ ꯃꯊꯪꯗ ꯇꯥꯃꯣꯆꯧ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯄꯦꯃꯤꯂꯥ ꯄꯩꯁꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯤꯡꯈꯩꯉꯥꯟꯕꯤ ꯂꯥꯛꯑꯦ ꯆꯤꯡꯈꯩꯉꯥꯟꯕꯤ ꯌꯦꯡꯉꯣ ꯌꯥ
Lana on board little la sila tung lana sila kalau la dia au live tu dia sa sila la tu chính em đi la ô dagi Ngaira si em cho me em cho re Ngaira liep bo hai re ma ma thanda ko aduga balance thadu balance u di hai tu pai liep di hai re ma sakcha bo chaksa dri rohan yum sakcha dri Ngaira nung si bo masak yam Ngaira nung si bi masak yam si hai nung masak yam si hai thank you abunau udah ba kui re hai abunau ma class 9 ka re ma do manipur da leite aduna ne abunau udu je singkhe am bi lak tu bo tam chau uninge ma suai singkhe am bi la ai sida kana sanari do maning da anda tol sile do singkhe am bi lak na magi sigi sanabam je ong puthora kwa di makha da ball ha pa sanabam je adu dagi ma adum asidai ja dum sana leire adu singkhe am bi nung si hai thank you mayam comment to biro ko mayam thank you so much live se yam sang to ro ge mathang ga mu matang sabam dong yam sang to ke thank you so much membership ana ma YouTube na provide to ai adu ju hawrage to ine channel sida moina today su any monetize to we option mayam lei na ma ju hai ko adu ju ai to ke beef ki mukbang risi na rem na beef ki mukbang matang ai sponsor to jage pise yausang manung da hai beef mukbang je ai ko ire to do abnaw yaw ga ji am nu ai ne ba ai khatang mukbang to je aina ai ngon da su ja interest lei te aduna ai ji kan to da le ado matang sa da isoi na to ge do sponsor to ge happy ko thank you so much thank you appreciate it and ki kari mathel to ri ge hai yongchak hujung matam di yongchak ni haw haw ai yo thank you aduga ngasai post hagalakpaduda amochonggi live ngairamgena nachalna aduna hek lakpaga lakji thank you so much ngasai aduga aina post hagatpaduda go live tawje na haibira ko mayam thank you so much aduzo ai kawre mi mayam amana ka thumbs up tawre go yes tana me 100 something mayam amaga 100 kya no correct thank you ma'am live tawje have the yabira ko ma'am thank you aduga aigi vlog kumna mak hangjai kasar couple na ai dadagi vlog kumna mak yengjai hai thank you kasar shout out to kasar couple makhoi ju video thagat pane yengbiyo ma'am aro kasar couple thank you adagi memory thank you welcome masini ma'am ngasi di sai da ai tendel lage matang chama ma da mo ai live to okay aroga friend video ma zoi edit kana to ri ko adu zu ma'am yengbiyo aro comment to biramo video da ma'am na ina live ngakang lak ko sida ma'am na ngai ga lak pi dong ta thank you so much ai youtuber ahanba subscribe tawjakhiba adongi khaya thong dagi ne hojipudi bhutan da leijai rishi naurem thank you rishi naurem ai mingje tagrama mingji mandi male do ai recall to de ba na haibiro ko ai thank you so much sponsor to we hair ko do yam harawe ado ai matang chama ma dai soi de to jage ai na ngarang hai bene ni pan oh mane mane ai adugi june na ngalli je puni pan da to ne seng bai di live se ko ado ai khara comment ama khak lai comment ama la ko do ado dai da ngakhache na ha ko ai am harawe di aina thagat pa da timing kitang soina ba khotpa leiba do ado ngakhache ha ko dai kisu kai di ngakhat matam do sanara ni na nai do ngakhat ne do mai comment pi video ko da nungai ai ju interaction to phau do ado yam nungai ai kitang sum thagat laga aina namud dang to na to adom na hairak ko aina sum execute to ngam je si jam nungai ado myam messenger ge bye bye